Myanmar macha lising home phumari ka sahumrom India da ain gi wangmada sanction khre haina en billion phungdorakre Myanmar dagi Manipur da mitop sing sangsilakliba asi aikhoina khangliba asi dagi ka hen sangsilamba yabage singnaba lei haina hana gi minister en billion na nungnangba phungdorakle ngasi mahaki social media account thagalakhiba post amada United Nations for Refugee gi report paladuna hai haukiba sahi 2021 gi February thadagi hauju phawbada saurakna Myanmar macha lising home phumari sahumrom India da ain gi wangmada sanction khre hairi masida Myanmar macha lising taruk ka sanipandi UNHRC ga loinana New Delhi da register tawkhre official oidaba masingna hena yamlamgani hana mahakna nungnang bu phongdorakle matamasita ekhoina tumina thokpa yaraktre haba khaminarasi issue asina ekhoida makha tana chaitheng piraktringaida paikhatpa yaba thabak sing paikhat hauragane haina phongdorakle Prime Minister Manipur da lakadawriba asiga mari lenana Kangla Fort semga sagatpagi thabak yamna kanna chathare Thasagi Tarahumdoi da Prime Minister Narendra Modi Manipur da lakpa yana lairiba asiga mari lenana Imphal gi Kangla Fort da stage sing sem saba yauna painting amasung set sengbagi thabak yamna kanna chathare Prime Minister lakadawriba asiga mari lenana official oina chapchana khangalaktrabasu Prime Minister lakadawriba asiga mari lenana semgat sagatpagi thaba athuba matamda loisinna wafam kayadi khangalakpa leire Prime Minister gi Manipur khungset asi 2023 gi May 3 dagi tholakiba irang adugi matungda ihan hanba oigadawribani mahaki khungset asiga mari lenana Imphal gi Kangla manungda mioi lising 15 rum sangadawriba mafam ama sem sabagi thabak hojik yamna kanna chathare sem sariba sing asiga mari lenana mapandagi construction material kya pusilakpaga loinana masigi damakta labor jamarom sijenare sem sariba asiga mari lenana ahenba security sing deploy tawbaga loinana Kangla Fort lakpa visitor sing mameng mathaga konana register tawbagi thabak su chathare official sing maikidagi phongdokhibada Imphal airport dagi Kangla phawbagi arapa 6 km 8 lomne hariba mafam asida leiriba road median sing nauna pen tawba yauna upalwapa sing semjin sajinbagi thabak chathare masiga chap manana Churchandpur district headquarter gi public ground su Prime Minister mafam aduda lakpaga mari lenana haujuk mafam asida yamna kanna semjin sajinbagi thabak chathare maraksida BJP gi masak naiba official amana phongdokhibada haujuk Prime Minister Manipur da lakpagi chapchaba official communication amata thamba leitre adubo karigumba Prime Minister lakpa tarabadi grand reception ama pangthokani hana phongdorakhi opposition party singi maikaidagi di Prime Minister ge Imphal khongset asi yamna athengba amasung kanaba mahai phangdaba amani hana yamna kanna criticism kya so tawribani Maramdagi parent phawbagi lambigi phibam NPO na pendaba phongdokhre nungju thagi matamda NH2 Imphal Dimapur lambi NH37 Imphal Jiribam lambi amasung maudagi sakma bhama phawbagi lambi asi sathok sasin tawba yadraba matamda alternative route ama oina Manipur amasung Nagaland phawnaba lambi ama oiba NH139A maram parent phawbagi lambi gi hojik yamna khodong thiningai oina leiriba phibam asi sarkar gi amasung mari lenaba singi maikaidagi karimata thok sadana leire haira Naga People's Organization gi maikaidagi yamna kanna pendaba phongdokladuna works agency singna hariba lambi asi athuba matamda semnaba akanba wafam kya thamlakle Imphal Dimapur lambi yadabadagi maram pere lambi asida haukiba tha kya heavy vehicle jauna gari kya satok sen tawduna lakhrabasu mari lenariba works agency singna karimata thok sadabuna lambi gi phibam asi hainingai leitana fatre Nagaland gi mafam kya da landslide thokpadagi hariba lambi asida heavy vehicle sing divert tawduna Imphal tamna nomagi tangai फदब पोट चै सिंग पुसिलखिबने हाउकिब सही 2001 की जुलाई 12 दा यूनियन मिनिस्टर फॉर रोड ट्रांसपोर्ट एंड हाईवेज नितिन गडकरी ना इम्फाल की सिटी कन्वेंशन सेंटर दा माराम पेरेन रोड असि सेक्शन 3 थोकना सेमनबा जत्रा हुनखिबनी अदुबो हाइरिबल लंबी सिंग असिगी फिपम असे हौजिक यामना खुदोंग थिनिंगाय ओइरे लंबी असिगी पैकेज समगी माराम सेंटर दगी दुइगाम फावबगी लंबी मतेक असे लानाबो होनबदा नोंग हेना संगली हाना पेंदब वाफम किया फोंदोरक्ले Dolai thabida Kuki singna maitai IDP sing sanglaktanaba ngak senba haukhre haukiba chahi 2023 ki May 3 dagi haurakkiba irang asina maram oiraga Imphal East ki Dolai thabida leramba maitai gi khul kaya mayum makai thadoktuna lanjenaraktunna ruli kemta leiriba sing athubada makhoi gi khul sing aduda amuk hanna hongjen halagani haibagi paw tabadagi manak nakpada leba Kuki khulgi nupi singna maitai IDP sing sanglakpa thingnaba ngak senba haukhre hadi paw asina makha tana hairibana Manipur sarkar gi maikai dagi kanglo ki irang na maram oiraga lanjenarakkiba more amasung Churchandpur natana atopa khul sing
khulsingi oinadi sahi asigi December phawbugi manungda mapung phana makoi hanagi khulsingda hongjinbagi thabak hauragani haina phongdokhibagi matungina maitai IDP sing kharadi makoi gi hanagi khulsingda security gi akabi section tharanga loinana hongjinba haukrabani makhatana dolai thabi khuldagi lanjana rakhiba IDP sing adu makoi gi khulsingda hongjinaba numit kharani gi mamangda Manipur police na akai atoi thokraba yum sing adu semjin sajinaba yengba laklomke adubu maitai IDP sing adu khulda laklakani habage paw tabadage Kuki nupi sing lamadu thingnaba mafam kayada phamjinduna ngak senba haukhre hari Pradhan Mantri Awas Yojana ki makhada yum koti amaga lakun sanaba senfam kai thokre hari lebas da leiriba miyambu laira anang khaidana afaba yumda lehanaba hudokhiba Pradhan Mantri Awas Yojana mapung phara chana hanaba Ambikar 2025 campaign hudokre campaign ase Housing and Urban gi Union Minister Manohar Lal na Pradhan Mantri Awas Yojana Urban 2.0 gi makhada hudokibane scheme ase gi makhada pikhalakpa application sing ahanba khongthang gi oina verification tawduna athuba matamda sarkarna sel thadaduna saba hauraba yumsing loisinbata mateng pangani Pradhan Mantri Awas Yojana gi makhada yum koti amaga lakh kun sanaba senfam kai thokre masigi manungda paka gi yum lakh maudraga mari saba loiduna beneficiary singda khusinakre hari hiramasiga mari lenana Union Minister Manohar Lal na phongdokhibada Ambikar campaign asina lemhoriba yumsing saba loisanaba honabada yamna sauna mateng panglagani loinana miyamda afaba yumda lehanabagi thaba ase mai pakna pangthoknaba honagani haike Miyamna awaba taringida PM na tumina laikhibagi thawong kaidonungda kauthok loi haina phongdorakle Prime Minister Narendra Modi na Manipur da lakpa tarabasu taramna okloi miyamna awaba taringida tumina laikhibagi thawong kaidonungda kauthok loi haina Kuki Liberation Army KLAL na phongdorakle lopasina thaturpa serola mana high pick liba angang yauna marala jadaba ki misam lising ama hena NSN am ki makota sekhiba numit ki ningsing thoronga mapasana na September 19 da Prime Minister Narendra Modi na Manipur da lakan hena thorang tawriba sinning bakaini ngaini kumjan 1993 da NSN IM na chathakiba mihat mipun gi thawong sing adu ngasi phawba kauthopa laite haujuk phawba mihat sing adu gi asumba wild phanghanba ngamdre punamak asigi mathakta hauji kukijo furuki mathakta mihat mipun gi thawong sathari mioi kya mayu makai lehan khidre madu phawbuda Prime Minister na wa amata ngangdana tuminan leiruraga handakta Manipur da lakani hena thorang tawriba asi wa hantok laite ingtapa phibam hanjilakpugi mawong da laklaba matamda Prime Minister na state asida lakani hairibasi maram chade maramaduna Prime Minister gi khongsada si kukijo miyamna taramna ofam thokte laikidraba misam singe asumba wild phanghangadabani hainasu serosina phongdorakle MIC ga nauna inakibasu agreement gi matungina KNO amasung UPF ki camp taruk leiragani haidai Bharat Sarkar ki Ministry of Home Affairs na mapung oiba daita lauduna handak New Delhi da Kuki su militant singa nauna inakiba su agreement gi matungina Kuki lalhauba singe apunba umbrella organization oiriba KNO amasung UPF ki oiriba haujik leiriba camp taramari asigi mahutta camp taruk punna camp tarani thoi leiragani haidai paus na makhata na hairibana agreement adugi matungina nauna hangdokadoriba su militant sing adugi camp sing adu mi kungna taba jaga sing asiga nakna leiroidabani national highway amasung ungkhanariba jaga sing asidagi thaptokna leigadabani masigi matakta camp sing adu Myanmar border amasung interstate boundary singdagi lapna leigadabani so militant sing adu gi marakta foreign national yawbra habdu khangdoknaba Manipur government gi principal secretary home na lead tawba joint monitoring group amana cadre sing adu verify tawgani loinana cadre sing adu gi mapung phaba list adu maming pokpagi tarik latest photograph madi makhogi details Konana Manipur government na prepare tawgani karigumba verification adu da foreign national sing yawram labadi leader natraga kedarabu oirabusu list sing asidagi lokthokani su militant sing asigi thage stipend ase lising taruk ni adubu hairiba stipend gi senfam ase haukiba sahi 2023 gi May 3 dagi tholakhiba irang asigi matungdagi piduna lakle anova agreement asigi matungina joint monitoring group ke inspection da camp ta leramba cadre sing adu khaktamak Aadhaar link tawnariba bank ke account sing adu da masa da pigani cadre sing adu gi photo identity card Manipur police na issue tawgani 2008 ta ihan hanbo ina su agreement sign tawna khiba adu gi matung ina de KNO amasung UPF ki makhada leiriba cadre masing asi punna lising aniga sani ni hairi
Sarangthem Nirupamana Governor ga unakhre handak pangthokiba Miss Universe 2025 ta mari suba runners up tarakraba Miss Sarangthem Nirupamana ngasi Rajbhavan da Manipur ga Governor Ajay Kumar Bala amasung First Lady Srimati Jyoti Bala ga unakhre unabadu da Governor amasung First Lady ki maikaide gi Sarangthem Nirupamana Miss Universe India da singthaningai oiba achievement sing purakkiba adugi damakta nungaiba phongdokki loinana Manipur miyam gi damak singthaningai aba mingchat puraktuna national recognition phangkhiba mahaki punang thawganingai oikiba journey adugi damakta thagatpa phongdokki loinana mahaki matung tarapa khongchat singda su hena mai pakpa ama oirasanu haina Governor amasung First Lady gi maikaide gi yaifa thaujal sing piki Naunasu sign taukraba matung Kuki ki mafam singda maitai sangba yaroi harakpa lan loidri haibani haina thamlakhre sin Kuki jo narco terrorist singna 2023 gi May 3 dagi Manipur gi miyamaru aina maitai singge mathakta atamnana landarakhiba wathoke warosin puraktuna ingtapge khongthang ama oina Ministry of Home Affairs Manipur government amasung Kuki jo group singa wari sanarakhiba gi matungena September marida tripartite suspension of operation su taukhre tripartite su agreement aduda yauriba hiram singde September 2025 tagi su sahi ama sangdokpa joint monitoring group amana yangsinba Manipur ge territorial integrity ngakpa designated camp ke masing hantahanba irang thokpe aba mafamdagi camp taret hongdokpa manung amasung mapa leba ki khulai paiba singa mari thamba yadaba khulai sing CRPF BSF ki camp singa thamba foreigner sing khadok naba cadre sing verification sathaba security amadi misam singda attack sathaba da sankhai thongkhai mi phaba yadaba India lenga pathap constitution gi makhada wari sanaba amadi kanglon kaidrabadi KNU UPK da operation sathadaba haibana chingba sing yauri India government amasung Kuki jo group ki marakta nauna khuyek pina khiba yanawa aduda Manipur gi territorial integrity ngakpa National Highway to Imphal Dimapur lambi da lairiba athingba lokthokduna free movement lehanba haiba singi yanaba purakhiba adugi mayokta Manipur gi seso singi marakta gi yaningdaba phongdoraklei su handokadabani sangdokpa yaningde haibasini nakalamromdana Kuki gi loop ama oiriba village volunteer coordinating committee na press thadorpa serol da hairibadi Kuki militant singa su agreement sahi ama sangdokraba matungda Kuki jo council na National Highway number 2 Imphal Dimapur lambi da free movement hangdokpa yare haina laukthokkiba du chanaba yaroi National Highway number 2 free movement hangdokpa yare hairibasi nakal namatagi oiba warep oibana akanamongda condemn tawi Kuki jo miyam gi separate administration pidri phawba Kuki jo territory da maitai miyam singna free movement tawba yaroi lunana Kuki jo council boycott tawre Kuki jo council laukthokkiba warep asiga mari lenana tholakpa apaphatagi thawong punamak council asina pugadabani su group singasi Kuki jo miyam gi mihut nate haibanu singba warol gi akanwa wafam sing thamlakhiba asina Manipur wathoki warosin purakle haina lawba yagadoribara Kuki jo council na laukthokkiba yanawa sing amade su group singasi Kuki jo miyam gi mihut nate haiba akanamo ongi singnaba lerakliba asina maram oiraga village volunteer coordinating committee VVCC angam tanabagi muknaduna makhoi masel gi marakta hana sunabagi irangi awaba miyamda mayokna halakadra haibagi chawno singnaba leiri nakalamromdana Manipur irangi tangdu leitaba phibamda puraknabagi damak Imphal da laktuna maitegi seso singda wari sanakibada da saruk yakiba thadau group ki luchingba thadau literature society Assam gi chairman Nekam Jomhabu Kuki larhaluk KRA na mayumdagi pharaga pukhraba matung tamthina hatopi khibani wato wasi ju line loba yadaba maselgi muknabani haina lawi illegal immigrant sin Kuki terrorist singna India government amasung Manipur government gi mathakta landadun separate administration gi demand tawduna war crime chatharakpa habasi India gi security da asoba singna ba crime oibana ngakpi pham thoktaba maral gi matung ina log oiba matik saba serakpi pham thoi adubu India government ngakpi duna su sangdoktuna hiram kharada yanawaro sahi tawna khiba adugi ona taina bada makhata na singna bagi lanjang chatharakpa tarabade lenga amadi miyamna makhata na ngakpi na bagi phirep adumak lawga dawribra nauna su sign tawkhraba matung separate administration phangdriba phawba National Highway da free movement yakhiroi buffer zone adumak chanakhigani hairiba asi langi makhak leiri haibani haina thamlaklei